Eikhoi mashel khutshamnaduna anouba Manipur amagi damak chatminnaba matam youre haina 18 Lok Sabha meekhal outer Manipur Parliamentary Constituency independent meerep oina thorakliba Dr Alison Abonmai na appeal tourakli wafam ngasi haingang AC matai khulda leiba giving trade resort Dr Alison Abonmai gi meekhal ga mari laina na pangthokpa firal chingatpagi thorang mahakna phongdokhibani outer Manipur gi manung chanba tongan constituency singdagi lakhiba miyamna saruk yaraga pangthokhiba thoram aduda Dr Alison Abonmai na hai nungsinaba tangdu leitaba amadi abana amabu chena thajanaba Manipur ama sangwatpagi matam adu hojik oire Eikhoi lamdam asida tongan furup miyoi sing oina leirabaso state asigi wangma hek nankhibada Eikhoi Manipuri ngaktani haibase kaudaba fai wakalon asida mang tharaga Eikhoi mashel gi marakta nahongnana nungsi mari ama sagatuna anouba Manipur amagi damak khutshamnaraga chatminase Eikhoi na hingliba punsi asi yamna tele maram aduna hinglingai manungda lingjal manana amade pukjal khoijal tinana leminase mahakna makhatana hai outer Manipur Parliamentary Constituency ase furup khudingmangna khundaminaba yamna sensitive oiba amasong top masak leba constituency apane constituency asida khundaminariba furup khudingmakki wakalon amasong apamba asi amatam manate amaromda chingtam amatani haibase outer Manipur Parliamentary Constituency asina utlibane Constituency asigi manung chana leriba miyamgi apamba khangna thabak tongnabagi damak meekhal asida meerep ama oina thorakpani haina so Dr Alison Abonmai na makhatana phongdokhe Singtam amatani habi kholauduna mamang tharaga chatpa Muslim community ki damak tasu corona dagi hauraga ikui dana Ramzan 30 days da 275 masjid tai mateng pambi khi maitai community dasu naga dasu amadu minority damak ta electory hajaningi aduna noi mayam nung sibiu noi ge support noi ge prayers noi ge advices mayam di nung siba aduna ai joy oigini ana thajai maramdi noi ngasi lengbi rega ngasi laga ai damak ta support tawbasi yam nungai jai awan ma Manipur si purak nangai khoi mayam khut samnaraga nangi maru yamna important oiba vote to PBU haidna I request tawjari